Khamenlok area the leiba Pambei Luchingba Unlf camp ase Hongdoknaba thourang touraklabadi mama oibi singna Chap Chana Thengnagani haina Universal Mothers Organization UMO President M Sorojini na phongdorakli ngasi lafel pat leiba UMO office pangthokpa paugi mifam amata wafam ase phongdokladuna Sorojini na hai Khamenlok akoiba mafam singda Pambei Luchingba Unlf lanmi singna khul ngakuna kuki khulai paiba singa lanthengnade Makoina mafam asing ngakjingai mamangda pukhau amade Khamenlok akoibada leibak miyamna Assam Rifles amade Central Force da makoigi punsi amasong lanthung ngakpi senbinaba haijake miyamgi punsi ngakpi senbibagi mahut kuki singa manaraga miyoi kyagi punsi mahankrabane thokliba irang asida miyamgi punsi ngaknaba haiduna lagliba Central Force na nakal namada leiba manbagi thawong ase UMO na hakchina lawe Khamenlok area the leiba Pambei Luchingba Unlf camp ase Hongdoknaba Hotnariba ase mama oibi singna yaba ngamloi madugi mahut mafam aduda leiba Assam Rifles amasong Central Force ase oina kudakta hongdokadabade handak Churachandpur da thokiba thodok aduda lengake lanthung kaya amang ata Thokhankiba aduda chenaba miyoi sing FIR panduna hojik fawo fadriba ase kari maram gino district adugi SP amadi DC da akiba piriba miyoi sing mathakta chap action lokhatkadabani haina Sorojini na makata ke Assam lai thangi leiba era leiba sung tham bayaro governor su koki sibadana chatpa maitai praja mayam sibadana chatba wahai amta hai da base nupi ama oina luchingbi ama oina adugum nupi amagi magun chinda ba governor adu diji oiba kutip to abirena tawbani aduna tawbani ba khoi khangde kutip su lok thokadawni madu lok thok ngamnaba akoi praja miyam je aigi haba wakhan thadok minarga amata oina changchi minasi